Hojiki yamna important oiba paw macham ko puraga laksiri mayamgi maikega Chaina Dagi kanamtar mateng tawdrasu hojiki tanjasire Iran gi damakta Chaina amasung Russia lep yap mayam kaubiganu hojiki sigi video sire ubo phangiba ina mati am napsari se masi Chaina Dagi lakpa destroyer jahaz ni khangibrane destroyer jahaz si karai tamna live na habda Strait of Hormuz asida makoi military drill am tawgadori IRGC ne madredi Russian army ne madre China gi army ne military drill adusu original khuchu khulai season raga tawgadorim ni lan ur pata di karimong da hingani karimong da shape oini habdo adui mong da madu si China gi phaida gi su haibatai kariga bi si gi Strait of Hormuz sidagi thau se China tamna chaliba thau se sina ba si America gi main target si karina habda China amasung China bu kamjor toba Iran bu muthat pa aduna ba duloimang na mateng tawdraso adum mai magi do adum thokla ya ba amasung ekhoi mayam gi duwa se yam jarurin si har gloi jara